Irang loisinaba Nemcha Kipgen State ki Deputy CM Oina Thoudang Louhaningi Y Joykumar Hojik Manipur da thokliba irang asi loisinaba honabada State ki Deputy Chief Minister Oina Nemcha Kipgen mathau khangna thabak tawhaningi haina Hanagi Deputy Chief Minister amasung NPP Teralai ki President Yumnam Joykumar Singh na phongdokhre Naurem thongda laiba NPP Teralai ki office ta party ki thaubu sing yauna pangthokhiba pawgi mifam amada Joykumar na haiki handak tronglaubi da RPG kapselaga angang ani hatkhibaga loinana mamana yamna thina sokhankhiba thodok amadi madugi makha tarakpada Ukhrul district ta Nagamisam ani ambush tawraga hatkibagi thodok sing asida Kukizo kangbuna makhoigi mari leinade haina sengdokpa leikhre thodok sing asi kanana oiramgadage haibagi wakhalna sagatpa wafam kaya amasu phongdoknari adubu yamna kupna thodok sing asigi matangda nainaruba matamda kuki khulai paibasingda khut thinabagi maram kaya ama lei haiba wafam thamladuna mahakna hai state asigi deputy chief minister Nemcha Kipgen mahak government asigi yamna responsible leiba cabinet number 2 da leiribani mahaki maikaidagi kuki khulai paibasingda warning tofam thoi mahakna haibada tadragana Ministry of Home Affairs amasung Union Home Minister Amit Shah da haiba changi mahakna haiki tronglawigi thodok aduda party asinasu matam khara observation tawraga lakhi thodok adu kuki khulai paibasingna tawbu oigani haibagi miyamna chingnaba amasung thajaba leinari adubu kuki jo kangbuna thodok adu makhoina natte haina sengdokkhre marakasida UK NAG kedar ahum khulai ga konana combined operation da pharaba matungda lalhorub asina makhoiga kariguma hiram amatta da mari leinade haina sengdokpasu leikhre adu oiba taragadi asiguma mihata se kanana tobu oigadage haibase achaubo wahangne Manipur miyamna hojik akanba khongjang changsileba sisu leikhidaba angangi imung manungda government ki thabak pinaba nate tasengna thodok asida senariba asengba culprit adu kanano putho u haibani haina Joykumar na phongdokhi Manipur ge hanagi DGP so oiramba Joykumar na mahaki experience paladuna hai tronglawbi gi thodok aduda sizina khiba rocket propel grenade ase mi amana hekta sizina ba haiba khulai amadi natte handakta American mercenary amaga Ukrainian mercenary tarukka phakhiba lei makhoina haibadagi makhoi adu Manipur ge yumthang nariba Myanmar da leiba ethnic group kilal hoba singda khulai gi training pi haiba khangi makhoina training periba ethnic group adu PDF amadi CDF ni haibadu adumak masana taraba wafamni lamdam asida sahi ahum thokliba irang asida kuki so group ta leiriba singa Myanmar dagi sangsilakpa khulai paiba singa adumak India da yansinnaraga leibana jingnaba kaya ama lei mamangda drone sizinaraga bom thadarakhiba moirangda leiba hanagi chief minister Koirengi yum phawba lapna bom kapsinduna misi mena thokpa leikhre RPG accurate precision oina target tawraga kapnaba khulai natte RPG asi area amada kapselaga asokapan thokhanaba khulai amani RPG na arapadagi kapakpa oirabadi yum amagi thongnaugi mayada paliba dugi chance yamna nemgani supan paloi haibadi natte adu oiragana anakpa mafamdagi kapa oibra anakpadagi kaplagana mafam aduda kuki khulai paibasing changlakpa ngamloi haiba speculation haine adu natragana kanagumba lebak ase irang thokhanba pamba kambuna atamnana tawbu oigadra haibagi chingnaba wafam phongdoknari Joykumar na haiki miyambu ngakani haina thokliba village volunteer singna RPG kapa haibasi hairaroidaba amane lalhoba singi marakta RPG kapa haiba yawe maitai yum amada makhoina RPG kapselaga maitai macha hatpa haibasi oithokleroidaba amane maram maduna akonbada kuki khulai paibada dumak tarakani thodok adugi matangda Deputy Chief Minister Nemcha Kipgen na kuki group na tawbanatte haina sengdokhiba leikhi mak state government asigi yamna maruiba minister amasune mahakna mahaki mathaudang khangna thokliba thodok asigi matangda ningthina thijanba changi mahakna thodok adu nungaite haina phongdokpa khak natana mahaki mathaumakni khallaga tawriba si kanano haibadu puthoktuna miyamgi chingnaba si kokhanaba honabiyu haina Joykumar na phongdokhi amaromda handakta tinungai thodokki matangda state ko home minister Govidas na phongdokhiba wafamda
Singnaba yaba kaya thorakli haiba wafam thamladuna Assam Rifle na uniform setana nongai pairaga chatliba adusu pau phauna hodrabadi security singi marakta phauba pamdaba thodok sing thokpa yaribani asigumba thodok kaya chatharakpa sina state government na central forces sing na se control tawdre haiba takpani Assam Rifles na tawkiba thawong ado state government na kopna inquiry ama tawba changi haina Joykumar na phongdokhi handak Ukhrul district ki manung chana leiba TM Kasom da ambush tawduna tangkhol gi micham ani hat khiba thodok tagi matang da so kuki zona makoina natte haina sengdok pagal oidana thodok ado NSCN gi faction masel gi marakta thokpa oigani haibu wafam asi so oithok ningai leitaba maram amani faction masel kapnaba sunataba civilian hat ka dawriba sigi maram leigadra kuki khulai paiba singna leiriba phurup amadasu landaduna achauba irang ama thoknaba sinbagi mawang ama uriba si tawdabana achumba khongthang oigani kuki silinau singna so condemn tawi haina phongdok pakhak natana proactive oiba role lauraga asigumba thodok sing asi thoktanaba thabak paikhat haningi state asida thokleba thodok sing asida state government na NIA da sina khre hairaga khut hamdok laga wai sangna leibagi mawang asi su tawhaningde NIA lingba matamda Maksu matamamada Ministry of Home Affairs ta propose to with the yaw kiba miyamani. NIA na state ki lairiba police investigation dagi hen manate. Magna DGP wedding aida kara sensitive oiba case natana trong lobby gi thodok kumba casing asidi Manipur police na yamna line handle tawduna thigal laga justice phangan kiba kaya ama lei haina Yumnam Joykumar na phongdokhi.